Citizenship Amendment Bill 2019 ase ordinance oina jari roi haibgi thajab chawna leire masida miyamna chingnaningai oidre haina BJP Manipur Pradesh ki spokesperson CH Bijoy na phongdorakli Manipur State Assembly na mamang sahi ki July kulumdoi da pass tawkibu Manipur People Bill 2018 President na SNP winner na Manipur Democratic Alliance na taksin na chatlagani hairi Amasung Manipur Students Union of Delhi gi Hanagi President Thokchom beyond social media the international loiba message sandok ki favne media masi aran wa from sandok na platform on thokpi kan haina SPK Mega Chandran appeal tawakli Donan mayam kurumjare adom ne impact news ne auze pungja sipabu gi maroi pausing miyam da pijari Rajya Sabha da puthokhidraba Citizenship Amendment Bill 2019 ase ordinance oinasu jari roi haibigi achauba thajaba leire masida miyamna chingnaningai oidre haina BJP Manipur Pradesh ki spokesperson CH Bijoy na phongdorakli Kanchipur leiba BJP Manipur Pradesh ki office ta paumi singa unaba mada CH Bijoy ni makata na hai ordinance jari bahaibase central government ki makuta lei adubu masi lakloi haibagi maramde haukiba chagol sel numita India gi hanagi law minister oiramba Asni Kumar na pass tauba ngamhudrba bill gi case ama Supreme Court thangat matamda Chief Justice amsung Judge Anina CAB amsung triple talaq ki bill su anoba Lok Sabha am lakpada khanagadabani haina observation piki Supreme Court na pikhiba raya duna maram orga chad mariputara mapande ordinance jari roi haibigi thajab leire haina phongdoraki Loinana Manipur Pradesh Congress Committee na media da phongdorku wafam singi paukhum pireduna CH Bijoy na makata na haikibada center ordinance jari ba yadan na made CAB withdraw tawna da state assembly da what if law ba haibase Indian constitution gi schedule 7 gi matung inna assembly na state subject ki wang ma da what if law ba yade kariguma what if law rabade assembly ase constitution khangdab tagani haina phongdoraki Ojigi ordinance akhoi jari ba yaroi natraga citizen amendment bill je withdraw to ga na haiba singje akhoi na politically mapanda ngangna daga madugi effect tawna ba hongjang changchan ba somna haijer ba no tongan mamni assembly da madugu ware ma lahul rgadi assembly se constitution khangda ba angau phoi ngakta leiba adugumba house someone mapanda project daga even PR lakpa ya bagi maram amsu oeba sigum law se congress sangna sarkar par ne khangna praja miyam sentiment sanadaga matam leba kibikta khongthang khudingda sarkar thugaiba amadi makhoi na sarkar paiba ise sigi agenda dagi hena congress ki ati agenda karim ta leide hojigi ordinance akhoi gi jari ba yaro Paumi singa unabada CH Bijoy na makata na phongdorokibada haubada gi hauna Chief Minister N Biren CAB na maram orga Manipur soktana na ba close ma haptriba fawba bill sig mayok laigani haba firef lauduna lakhi loinana CAB table tawkhidab gi matang sida Congress na credit launa na gi phim da changsilakpa se yam ikainingai ne masig matakta Manipur miyam gi hona zamanna bill se Rajya Sabha da puthok ngam khidabani hana Chief Minister na miyam da credit pi khrabani matang asida Congress na Rajniti gi khudong chabal launer na bahona ba laibak thibane amade Congress na CAB gi matang da politics sanaduna BJP lenga kasi thugaira makoina amukana lenga painer na ba hotna banatana Congress ki atopa agenda laite Congress na bill sig mayakta Delhi gi jantar mantar da wakat mi phamba made Congress ki leader khara una khiba khaktane Manipur gi Chief Minister na political party taramatho gi mihut New Delhi da puduna center gi luching ba sing unaduna bill asna Manipur soktana na kana hona duna lakibane loinana ladiba stage sida logi matung ina bill sida close ma hapchen ba yadabadagi bill si Rajya Sabha da table tawkhidabane central government ki oina di bill si taseng pass tawning lambane Assam government asu bill si bukana sagalibane adumakpu central leader singna bill si pass tawning bagi apamba leirabasu Manipur gi sentiment sokadaba tawroi haina center ki luching ba singna phongdoki ba wafam adu thabak oina pangthorakpani haina phongdoraki Manipur gi NDA sarkar na lokthokraba special status category state ya hanjan biu na moina masi press haiba masi yam chawna machin thibni maram di Manipur gi special status category lokthokris di 2013 gi October da masi Congress Party matam da lokthokibni kari maram gi lokthokhrino haibadi Manipur da paliba Congress sarkar na matam da aranba data mayam piruba Manipur da lairaba leitre akhoi gi aduni adani kain toru pirubuduna special status category loktokibni matam da Delhi da NDA sarkar
Nauria Pakang Lapa Kendra Gawin Citizenship Amendment Bill Gi Mayok to Kongjang Sanction Kiba Maira Lupki Mio Singda Imphal West Northeast India Development Party NEIDP na Taram na Okray Puning Tagatuna Kudol Sutam Kray Nakalam Romda Nauria Pakang Lapa Kendra Gawin NEIDP ki member amata BJP the Chang Malaitri NEIDP bu Thugai Nabamade Kendragi Miam that Lan Un Bayaba Tabak Torm Amata MLA Subhash Chandran Tobi Ganuhaina Imphal West NEIDP District President W Ivoyaimana Section Wat Tamlakli Ngasi Hyang Thang Mayai Lekaida NEIDP Imphal West District Committee na Sinduram Maika Yedong Gimayra Lup Singna CAB Gimayokta Kongjang Sanction Kibadu Pungning Taugat Pamade Okpagi Torama Pangtoki Ngasi Torama to Marilena Vihargi Varianpur da Pangtoki All India Multilingual Sword Play Street Play Folk Dance Madi Theatre Rally Competition da Saruk Yaru Bakanglay Park Theatre Association ki Mihut Singbusu Taram na Oki तो किबा लेते कनागुमा मता पार्टी अतोपा बीजेपी दे यावगिबा लेते अदुगा अतोपदा चोंथोखिबा चु लेते हाइदना आइना ngasi mayamge mafam da sengdokchari masigumba oidaba yumpham yaudaba wafam se kaidongai dasu amuk hana thokpi dana ba aina appeal tawjari loinana matung dasu aikoigi leiriba sigumba party ase amakpa matta yaudreba amuba kali taidreba aduguma party ase mangthokna ba hona birakano haidana aina appeal tawjari Notice ki miyam na Citizenship Amendment Bill ki mayok tamat oina liapto na sanctions ki bakongjang ki damag Janata Dal United na chero lamada thagat pefongdorakli doinen lakli Lok Sabha Mikhalda Manipur made Assamda JDU ki mirev thadok lagani hai na su chero lasina makatarakli Citizenship Amendment Bill ki mayok ta sanction bamiyam ki iho mayon sumkiba Manipur People Against CAB manpek na sinduna CAB ki mayok ta Manipur made notice ta sanction bamiyam ki iho hai bahira masida review mifamama konung mamang label lamyan masangle na pangtok tuna warif mari lokre mifamaduna CAB lasi Rajya Sabha na pass tawkidrabasu ordinance oina satna halakpa yabana laikaya made cool sing the chatuna community leader Tribe Council amade Apex Body na chingbaga khusam na duna khana nainabaga loinana villas tungda chanaraktana na bakongjang sanction ba India government ki racist policy kayadagi notice miyamu kanjana na ba apunba platform ma seminar ba Manipur ki wenesu NRC updation Tauner naba Manipur lengak made India lengak ta taksin ba made Government of India gi Ministry of Home Affairs na kumjal singani taramanga gi September 3 ta thokiba passport entry into India Amendment Rule 2015 amade Foreigners Amendment Order 2015 kakhat kadabani haiba warep sing lauki Mifam aduda manpe ki convener yumnamcha Dilip Kumar co convener Amu Kamai Kuki Women Union gi advisor Rose Mangsi MMWO gi advisor Islam Makaksa amade Kom Union gi General Secretary T Achang Kom na maruiba mithunglen singone saruk yaki Manipur State Assembly na mamang sahi ki July kulum noida pass tawkiba Manipur People Bill 2018 President na SNPP na ba athuba da Manipur Democratic Alliance na takshin ba chatlagan hari loinana Manipur da su NRC chatna na ba state lengak na thabak paikhat kadabani hena Manipur Democratic Alliance na appeal tarokli Hiramasigi matang nga si Manipur Democratic Alliance sembada yauriba Shiv Sena Manipur State ki Babu Prad leiba office ta Paumi Singa unaba mada alliance si convener M Tomi na fongdor ki bada Manipur Democratic Alliance to yauriba tongan ba political party ki luching ma sing yauna nga si mipama mapangtok la batungda tangay fadana Manipur kundari ba yelahumi sing kandaba yade haiba ki pandam da Manipur People Bill 2018 na si President na ayaba pibina na bataksin bada amato ina warif law ki bane M Tomi na makata Tana Fongdor Kibada Citizenship Amendment Bill 2019 na Rajya Sabha da puthok kidrabasu Manipur Democratic Alliance na matam leba kibikta alert oina laigani leba ki oibe issue da miyam gi tung induna alliance asina chatkani hana fongdoki thas gi hokiba taramari da Chief Minister Nongthong Biren hapta kangjibung da okiba du BJP bu sagot pasing khaktana okpani hariba du aranba yumpham yawdu wafam ni hana su em tombina fongdoki कोई मणिपुर डेमोक्रेटिक अलायंस ना तंगाइमक फदना मणिपुर की तुंगी खोंगुल मुट की दननबा अकोई की मिरोल सिब कन्नना को नुता मणिपुर पीपल्स बिल से भारत की प्रेसिडेंट की कस्टडी दे लेरी बसी एसएनपी भी ननब की दमकता अकोई पॉलिटिकल पार्टी त्रामत होगी मिहुत
loina na masida interest leiba kanagumba sing akhoi ge saminadna taksil nunab ge dong ta akhoi masigi sab sab ware ma akhoi lore taseng na yam controversial loriba bill sigi matang da di miam na phawriba sentiment do akhoi su phawe masigi potsi akhoi labs oi gine habigi achet pa thajabadi lei adu miam gi tung injage punamak masigi dong ta akhoi alert oidran Loktak Pat ka tainabada leiriba thinungai ki lam hectare chama ahum dasmik amagi park chawba mafamda usek singi saidangpham semgani hena lauthokib gi mayokta tidim lambi thingbai gi khongjang sangsilurba matung amuk handokhrei Manipur lengang ka basung marilena basingna uchek singi saidangpham semgani habigi mayokta semkib JAC da wafam ama phongdorak tabadagi ngasi ayok tidim lambi thingbai khongjang sangsin ba hauki lambi thingmi khongjang aduna maram oraga lambi chathok chasen chawna akaiba pirak padagi Bishnupur district police na lambi thingli basing adu butan khaina na balakna ki miyam ge police ka hena mugnarak padagi police na tear gas cell kya kaptuna miyam adu balaksina na bahona bada nupa ama nupi ahum sokpadagi hospital da pukhatuna laikatna ki khongjang sangsilingai marakta MPCB gi chairman oiriba MLAL Radha Kishore laktuna ban sagoliba miyam ge unaki miyam gi apam sing tarba matungda forest minister TS Syam Kumar ga JAC gi biyut singa wari sanar na bamak na daita lobagi khong low gani haba thajab pibadagi khongjang adu numit ungba matamda handoki tawriba bansi kaigino habada akogi praja ngami simi singi hak mat pasigi da makta tawjaba paneba government gi makai dagi tang tramapan akoi thajageba tang amjigi manung jida government makai dagi bar tinugoi da bar sisi sadabagi khongjang ji hantukpiyo Manipur Police amsung Delhi Police ki apun makangbu amana Manipur Students Association Delhi Masat ki advisor oida thokchom vion fa ki bu awang nompok lamdam gi mahiroi lup ke agi apun mahiroi lup ma oida ba Northeast Students Organization Nishon yanin do fongdorakli Nishon thokpa chirol ma gi matungina vion bu errors warrant yaudna made karigumba maram amata piram dana fa ki bane BJP lengak na makhoi gi matakta wangang lup gi dama mipa mipun gi thabak satharkli ba se democracy da asauba singna bani hana Pongdorkli Political party singi thabak thoram singda lekai de leriba club singna saruk yaroi dabane khunayam ki culture onthok lai tawbatapu haurpham khangna tung koina chatkadaba culture sagatpa mathau tai haina Salai Holdings Private Limited ki chairman Narengmam Samarjit na fongdokre wafam singa si tera amudon akham lekai welfare club ki golden jubilee hall sangaba ki thoram na fongdokki bane lekai esi community hall pangthokki thoram da athoy methunglen gi warol piraduna Samarjit na khunai ama fagatna na bahona bada lekai de leriba club singi chawrub thodang lei yelongai de leraklaba lamdamasigi masana sing yokatna bahona bada club sing achaw thodang lohonninge apunba masagatna na bahona bada club sing achaw thodang lawduna lingjel manaba khunai ama oina na bahona minasi hana fongdokki amaga hariba punjang nabagi mechanism ama oriba club asa club sibu yokat pai basa masi lebak prajagi oina sabha seva tawbuni haidana logdaba yaroi aduna club ta yarigadi akoina politics ti adum sangani tawbudabo political party gi oiba partisan singsida club sidi yarigadi involve tawbiroi da April thada pangthokudrbe Lok Sabha Mikhalda mathau tawgudab nodal officer singoiba citizen vigil C vigil haiba hiramasda nomagoiba training ma pangthokre Thawal district leba nodal officer singoiba training program ado CEO office Manipur sinduna Thawal DC complex leba election counting hall the pangthokibane training manung atuda CEO Manipur ki official oina lakhiba Dr. M Vito na nodal officer sing atuda C visual haibase karino amasung tawgada thabak thorum sing gi matangda khangan ki Sahi asigi oina lemzaninga oiraba Sangit Natak Academy Award fanga kraba miyamna oja tolhan haina khangnaba sumang lila gi saknairaba artist Sawak from Hemanta Okpagi thoram pangthokrei thoram adu mari lenana Manipur State Cooperative Union MSCU gi managing body members singna thau purakpa sahi ama mapung farapagi thoram amasu pangthokki Saruk Yakiva MSCU ki President L Tom Pisakna member Taramanga na Saba University managing body member ama weriba artist Sawak from Hemantada Levakasi President Award se khusin narakpada union ki maikei de nungaiba phongdorkli sahi ama mapung faraklaba union nasina haukiba sahi ama sida management amade computer ge training course ka pangthokre masidanatana union nasina
यूनियन से एफिलिएट तौरबा कोऑपरेटिव सोसाइटी लिसिंग तरुक हेनबस द तोंगान तोंगान में ट्रेनिंग कया सु पीखरे मखा तानसु अहेन में ट्रेनिंग पीदुना कोऑपरेटिव की इहो कनखत लननबा होनगनी हैना फोंदोकी कोऑपरेटिव सोसाइटी की मेंबरशिप खुदिमक अखोइदे एफिलिएट तौबा मणिपुर स्टेट कोऑपरेटिव यूनियन द एफिलिएट तौबा सोसाइटी खुदिमक हारिबा मैनेजमेंट योरो कंप्यूटर ट्रेनिंग वरो मणिपुर द लेबा प्राइमरी कोऑपरेटिव सोसाइटी खुदिमक सिंग तमदा लेबा कोऑपरेटिव सोसाइटी अराउंड 10,000 की मथता मणिपुर स्टेट कोऑपरेटिव यूनियन दा 6,000 अबब की मथता कोई एफिलिएट तौबने हारिबा मेंबरशिप दा कोई तोंगान तोंगान मफम मफम दा डिस्ट्रिक्ट ततना कोई ट्रेनिंग प्रोग्राम पीरी अदु नतना कोई मणिपुर स्टेट कोऑपरेटिव यूनियन दजु कोई मैनेजमेंट की अमदी कंप्यूटर की ट्रेनिंग प्रोग्राम कया था होंगी खातर की पंखुरी Sriza Hospital की मैनेजिंग डायरेक्टर अमद प्लास्टिक सर्जन डॉक्टर पालिन खुंदोंगबमदा नॉर्थ ईस्ट इंडिया की ओइना अवार्ड फॉर एक्सेलेंस इन मेडिसिन 2019 पीदुना इकाई खुमनब उलखरे अवार्ड सिंगरंग गुवाहाटी की ITA मैचकोवा द पांगथोकपा थौरममद गुवाहाटी की डाउनटाउन हॉस्पिटल ना खुसिनरकिबनै अवार्ड असिदा साइटेशन अमा गोल्ड मेडल अमा मेमेंटो अमदि चेक ओइना लुपा लाख अमा याउरी पनबयाई अवार्ड से हौखिबा कुमजा लिसिंग अनिदगी हौदुना डाउनटाउन इंस्टीट्यूट ना स्टेट की मनुंग अमदि मपानदा मसागी मथौ निंगथिना तौबा डॉक्टर सिंग पीबनै सही असिगी ओइना अवार्ड असे डॉक्टर पालिना कथोकपगा लोइनना महाकन लौरिबा थौदांग अमदि लमदम असिगी हेल्थ केयर गी लमदा अहोंगबा पुरक्लिबा असिदा सखंगबा ओइना खुसिनरखिबनै वांगजिंग टेंथा की मनुंग चनलैबा लांगथेलबु कक्सिंग डिस्ट्रिक्ट की रेवेन्यू द चलकपबु मफम अदुगी मियामना यानिंगदबु फोंदोरकली लोइनना लेंगाकना मतम चाना चुमथोक्त्रबदि अकन मखोंजंग चंगचिनन सेम सारे हाइरि लांगथेल की मियामगा पाउमी सिंगा उनबा मद हाई लांगथेल की इंखोल की पता लौब मतमदा डिस्ट्रिक्ट कक्सिंग पुलिस स्टेशन थौबाल डिस्ट्रिक्ट की खोंजोम लोइनना एसडीसी ना खोंजोम सर्कल हाइना थारकलिबा से मरिलेनबा सिंगदा अथुब मतमदा यंगसिनबिरनबा तक्सिलकली कामजोंग डिस्ट्रिक्ट की कामजोंग सब डिवीजन की मनुंग चनबा बुंगपा खुलेन खुलदा डिस्ट्रिक्ट मजिस्ट्रेट ना खुल अनी की मरक खना चैनबा थोरकपा याबगी फिबम लाकपदगी CRPC की सेक्शन 494 की मखादा मी मंगा नत्रक मंगादगी हेना पुनबा लोइनना मी सोकपा याब खुसुगुलाई पुदुना चटपदा अथिंग थमख्रे ngasi nungtil tongan tongan ba pungpham singda akaknabu paw sing phangmadagi nav ki SP na luchingba team mamana Imphal International Airport agi mioi ani opium amasung brown sugar ga konana fare hana nav ki SP W Basu na phongdorokli ngasi numidang waram nav ki office ta pangthokiba pawmi singa unaba mata nav ki SP Basu na makhata na hai ngasi nungtil pung au makhairom taba matamda nav na akaknabu paw phangmadagi thibu humgi thabak sa thabu matamda Madhya Pradesh ki Manso district ki अफजावुर पुलिस स्टेशन की मनुंग चनलैबा वटपी प्लाया मनसूरदगी मदनलाल लोहर चही निपान अपोकपा करुलाल कौई कौबमियो एमा फागत पंगमखी माग इम्फाल इंटरनेशनल एयरपोर्ट की दिल्ली दा पूर्णनब होनरमदगी ओपियम केजी 8.8 मंगाग लोइनना फागत पंगमखी बनै हिरम असगी मरि लेनना मखाताब इन्वेस्टिगेशन की दमक नाफना केस अमा रजिस्टर तौख्रे मसिगी मतुंग तारक पोइना इम्फाल एयरपोर्ट असिमक्तदगी नुथिल की पुंग मरीरोम ताब मतमदा थौबाल मोइजिंग मीना बाजारदगी माइबम आसिफ खान सही कुंतरुक अपोकपा तामिजुर रहमान कौब मियोय अमदगी ब्राउन सुगर किलोग्राम अमा फागत पंगमखी माग इम्फाल इंटरनेशनल एयरपोर्ट की कोलकाता चटकदबनी हरी NAV की टीम अमना इम्फाल इंटरनेशनल एयरपोर्ट तगी मदनलाल लोहर कौवा 48 years सन ऑफ कच्चरूर लाल मध्य प्रदेश इम्फाल तगी न्यू दिल्ली चकदब मंगोंदगी 7.75 kg ओपियम फारे मागी अखोई चेक इन बैगेज ते यारोम अदुना सिगी मतांग दे NAV दा केस अमा रजिस्टर तौरे सेम टीम जिना मुपुंग मरी मुंगतारकपदा माइबम आसिफ खान मोइजिंग दगिनी माई मपामिंगना तमीजुर रहमान माना इम्फाल तगी कोलकाता चटकदब मंगोंदगी 1 kg ब्राउन शुगर अखोइना रिकवर तौरे NAV की टीम जिना अदुगा केस अमा सिगी मतांग दा NAV दा रजिस्टर तौरे इन्वेस्टिगेशन अखोइना ngasi langkhong village cycle PS की मनुंग चनबा कांगपोपी डिस्ट्रिक्ट लेबा जगह दा SP NAV ना लुचिंगबा जॉइंट टीम अमना कोई अतोप डिपार्टमेंट सिंग दी NCB होम गार्ड की पर्सनल सिंग कांगपोपी डिस्ट्रिक्ट पुलिस 5th IRB की पर्सनल सिंग फॉरेस्ट डिपार्टमेंट की पर्सनल सिंग अमसुंग 38 AR की पर्सनल सिंग ना पोपी हरम बजी 108 acres पोपी हुन का अगा माहनगरे केस अमा सी मतांग दे NAV रजिस्टर तौ
Kangpokpi District ke Cycle Police Station konba Langkhong Singmaida Paktakna Tharam Popi Pambi Singh NAV ki SP amadi ASP na luching team mamana yantatuna mangan kray NAV NCB Home Guard Kangpokpi District Police Mari Suba IRB amadi Kuntradipan Suba Sam Rifles ki personal Singh yaw apun team mamana ngasi Kangpokpi ki Langkhong Singmaida lokai na Tharam Popi Pambi Singh adu yantat kibani Lammaker chamasum na anirom na Tharam libu Popi Pambi Singh adu chaurak na opium kilogram lising amaga kunlomgi oigani hari Matanga Swida, break Melozage, break Matunda, Mahi Loisang sing the bomb, Tamzindura, Mairo is sing bo Aki Akang Pibi Tombo, Yaning the Fong Doctona, Catholic School Kanchipurgi Yam, the Mairo is sing a wakat Kongjat Kibik Pau, Made, Manipuram Sung Malim Gitongan Tongan Bi Pau sing Pudun, Lakchage, Impact News Bu, Miging Tadon a Libio. Break Matung the Mayambom, Natarab Nokchari, Loinana, Bulletin Sigma Katab, Pau sing Miam the Pijeri. Mahi Loisangda bom Tamjinura Mahiro is sing boki akang Pibi Tawumbo, Yaning the Fong Doctona, Catholic School Kanchipurgi Yam, Mahiro is sing na Wakat Kongjat Cray. Panbayay Tasik Taramari the Sakangab Signal School Lasiki Manning Tangmageta, kilogram Mangarom Lunga Sakti Leraba Aidi Bomama, Tiffin the Haptuna Tamlamane. Tungda State Bomb Disposal Squad Kitim Latuna Asoyangam Yaud and Pokai and Kibane. Tawang adu yaning the Fong Dok Boyna, Mairo is sing school as the Hauduna, Manipur University get tamna wakat Kongchat Amachaki. Ngasigi Kongchat to da Mairo sing da Aki Akang Pibigano, Tungi Yumbi sing Mangan Bahonagano, I call Yanab Laite, Apapa Kunayam, Sam Mairo is sing Yokat Siana Taba, play card sing Sijinaki. Manipur Students Union of Delhi Hanagi President Wedamba Loran Housikna Advisor Wedaba Tokchom Vion Social Media the International Amadi Miamda Irang Sagal and Mayab Masses Sanduk the Fabane Social Media Sijinabada Miam Section Bio Media Masibu Miamda Nungsina the Naba Aran Wafam Sanduk Naba platform on Tokpigan Ohina Infal Iski ESP Kangjam Megachandran Apil Torokli. Ngasi porompat leba SP office conference hall paumi singa unaba mada kangjam Megachandran High Lamlai police station ki manung chana Lamlai maelekai leba thokchom beyond chai kulum doina social media ki khuthang da February 12 da status da CAB ga mari leinana law and order gi aruba phiba mama leiba sairakta anti social oiba madi status da leiba miyam gi marakta nungsina da na ba wafam kya sandok le haiba cyber crime da gi report ma Imphal East district police station lakhi masigi matung ina Lamlai police station IPC section 124 close A gi makada FIR ama register tawraba matungda Lamlai maelai kai da leiba vion gi yumda thibo hum gi thabak sathaki aduma po vion Delhi gi saket leiba lai haiba pau fangba gi case asigi investigation officer na luching ba police team mamana Delhi da chatki Delhi police ki matenga loina na vion saket leiba asan ba yum ama dagi fanar na ba honaki aduma po saket ki asan ba yum aduda Beyond Galaminaramba Nupiamana duty Toribo officers singi Furit Sing Mayauna officials singi Tabak Taubara Apan Mapiraki Masigi Makatarakpo ina Ahenbo ina section 15153 Hapsinduna Vion Fagatki Saket Court ki Vion ki Matakta Numit Marini ki transit remand Fangle Loinan Athu Matam Infal the Purak Naba Honaragane Case Asiga Marilena An matangka ki investigation sathabada Viona madi ma ki tengbang loi kharaga loinana CAVSA February 12 da Rajya Sabha da sungsoi soidana pass tauragani habu wafam social media WhatsApp ta message tharamba loinana status gi miam da irang sagar pa yahanba public property da amangata thon yauna sathiba message kaya tharam thengnare Vion Imphal da purak laba matung da makata na wahang pahong tawroba matung maki tengbang loi sing khangdok pa yauna makata action lokot na mahona gani hana SPS na makata rakhi Facebook ki account sing jay adum pijage revolution snatch the lost freedom haibana singba mai thana ba ready leiro BJP supporters sing confront tawro ahing haiba leitre si tang tarani thoidani Tuesday da numisini amlangi se very desperately even internet ban tawrabau da broadband use to hotspot season nauga na tawrip se there is deliberate plan Pakistan da di yam phajana corruption leibe ya de prime minister bau keno tawi gi rape case da death sentence pi India da di sigumba leite love you Pakistan for your justice system sigumba yamna anti national oiba element mayam se mi se insight to yaba amaga khana hanba yaba community marakta nungsina da yaba sigumba mayam sina angang mayam ama horak liba satra satri khangja da mayam ama
खंगौदना हौरक्तना मीगी युमदा थोमजिल्लगा नुंग थाजिनबा पुलिस सिक्योरिटी फोर्स की गाड़ी दा मियोयदा नुंग थोमबा MLA सिंगी मयुमदा चंगगा अटैक तौबा अदगी सिगुम्बा मयाम से थोलखिबनी कोई इन्वेस्टिगेशन सिदा साजोक पीबीयू पुलिस एडमिनिस्ट्रेशन साइड तगी करीगुम्बा याम विंडिक्टिव ओइना मरम चादना मी पंफा फाबनी खनबीगनु Mahiroi Lup Taruk MSU MSF Desham KSA Sukamadi Aims ki Maikaidagi Masat ki Hanage President Housing Advisor Order Toksom Bionbo Kudak condition of the Yaudan Tador Kadamana demand Torokli. DM College campus the Pangtok Paumi Singer Unaba with the Mahiroi Lup Tarugasi Mount Siladuna MSU President Manjit Sarang Temna Mahiroi Luching Basi Fakibu akan memong the Yaning Dava Pongdoktuna Atu Matamda Tador Trabade Mahiroi Lup Tarugasi Miam Kushan Maduna Democratic Obekongjang Kachang Silagan Hanasu Fongdorokli Ningsing Bayai Madude Manipur Police amadi Delhi Police ki apunba khutpu ama ngarang numidang waram pung manga tabu matamda South Delhi gi sakete lebe masagi ren tagi arrest warrant amata piramdana Manipuri Students Association Delhi gi President gi thau puramba housing advisor oileba thokchom bionbu fagat ki banai unconditionally release tawdragadi Manipur lengakta mahiroi kunaina ekogi miyamgi kholaw miyamgi voice asigu namthar kanda lengak na honari basigi mayukta ekogi mukhal mukha kya ge ba democratic oiba khongjang sing koi changsel lo haninga legje borom asugum laba masat ki advisor oiba thoksom beyond kudakta unconditionally thadok no ba mahiroi lupter ke makai degi ngasi lengak pa singi mafum da apil tawze Culture, tourism, indigenous people and sustainable development hai bihiramda numit humni chumna chathagadaba international seminar ama ngasidagi haukrei thoramase research forum Manipur Center for Entrepreneurship and Skill Development Manipur amasung planning department na puna khusamna duna Manipur University ge centenary hall da pangthokibani seminar asigi ngasi ahanba numit ki plenary session da indigenous people, its culture, tradition and social status in the globalized era, conservation of environment and sustainable development amasung economic development and United Nations Sustainable Development Goals habihiram singasida wangang loisingna wafam kaya thamnaki makha chathar pathorom oina technical session 1 da culture, society and education habihiram da puna paper tarama mapan pathok pagalona technical session 2 indigenous people, tradition, language and literature habihiram asida puna paper taramanga pathoki Ngasigi Thormaduda Manipur University ki Administrator Professor Amar Yumnam Moniwa University of Economics Myanmar ki Rector Professor So Win Manipur University ki Dean of Social Science Professor N Lokendra Reform ki President Dr. M Lokendra Manipur MS University Udaipur Rajasthan ki Director Professor Karunesh Saxena amadi Manipur University ki CESD Director Professor CH Ibol su sarugyaki Haying khoi loibana environment yokat pagi matakta khoi loib mui sing adu da iwa wadana chahi amada chawr income fangan ngammi haina KVIC Imphal gi Deputy Director Sales A Sukipao na fondorokli KVIC Imphal Honi Mission and DVT Government of India New Delhi sponsorship Makada Career Oriented Course in Beekeeping ZP Women's College Imphal amasung IVT Hub Presidency College Modbung Ani na puna sinduna ngasidagi hauduna numit nini chumna chathagada workshop cum training program on modern beekeeping haudokibani Imphal East District ki manung chanba luang changmum leiba Tony Honi Center da pangthokiba training program adu haudokpogi thoramadu da chief guest ki warol piduna Sally A Sukipao na makata na hai status da khoi ki pothogasi hena marang kaina puthong na ba mari lena ba loisang singi maikai degisu training piba yauna paikat pya thabak thorum kya paikhatli maramasina status da leiba mipum khudimangna khoi loi ba haiba sinpamasida hena thawai yausinduna environment yokat pa madi iwa wadana senthok lambi leinan khudong saba adu lawmina se haiba wafam fongdoki
Big bosses amasida moina target teribisi bottle che 7 to 9 che big boss amada one season da potopanga me bottle amasida moina yon bisi 500 ki makhadi di kumde hemne mi amada 10 big bosses she free of cost da moida da pira batara di bi ki harvesting ki season si ki sida na moina 30,000 and above si kana ba phangni hebisi akhoi ki assumption ne ba akhoi na pi ba ya ba hebisi hochi ki big boss sida free of cost ama lere moi ki well ama pirang moi tools and equipment basi moi da kana ba se bisi to loina ma pi krab Moirang Kendra Progressive Front ki head office ta free hearing assessment camp ma pangthokre camp du Moirang Kendra Progressive Front amadi social worker Thongam Santi gimi makade Spastic Society of Manipur community based rehabilitation unit ka punakusam na pangthoki panai camp adu the Spastic Society ki audiologist Laishram Tokendro Nikki amasung director Susma Rajput na Kulai kaya gi mating galoina na layang mu ithabak sathaki loina na tab gi pangal wala of mioi singda hearing aid khusinaki free here LL Logistic Private Limited na status de sajaba sangai sop haina mingthon ma body stop launch do krei babu prada leba cookie in the pangthokpa sangai sop launch do bu thorma da LL Logistic Private Limited ki managing director L Kondum Nahai sangai sop ase LL Logistic Private Limited ki ahan ba oina officially launch do bune makhata na so body lotion chingba product ke asu puthok na honari loina na LL Logistic Private Limited na lamdama sigi thabak fangdaba na kyabusu thabak piri have wafam pongdoki LL Logistic Private Limited adugi makha da sapunji gi miming je koina sangai shop an thome sangai shop se makhan kun mari lakani aduga mathang March ki tang kun ga mari da lotion gumba cream face wash mayam masu koi sana buji sem saraga Educational Guide Center amasung Educational Library linkat pada achobu thodang laurambata natana lamdam sida library gi yo mangjil thana changchi lamba nauria pakhang lakpada gi soro khaibam sarat singna leikhidabada center rasina awab phongdorakli Mao Students Union Senapati MSUS amasung Maula Committee Senapati na khusam naduna district asigi matang mai tafau dalaiba Mavi School da ngasi Maula essay competition pangthokre housing matamgi mahiro ising amasung mobile phone gi kana bakana daba haiba topic asida class 6 tagina 9 forward leba mahiro isinga loinana Mao students and competitive exams haiba topic asida na class 10 tagina 12 forward leba mahiro isingi essay competition pangthoki puna mahiro kunipa na saru ya ke competition asigi result lakliba February gi taranipan da lauthokani hari D Kakas Education Center DCEC na thokpachi role amada DCEC na sinduna lakliba March 13 ke yupung mapan makhai taba matamda Ningthaukhong Public Park Ningthaukhong da state level painting competition ama pangthok lagani hariba painting competition sigi theme na painting on development infrastructure roads bridges rivers tourist places industry, construction, economy, agriculture, horticulture, Loktak development, elimination of poverty and others about Manipur only. Hyderabad theme masini. Kongpal Social Development Organization is in the Kongpal Mayai Lekai Primary School the Nomagoiba Health Camp Mupangthokre, Mother's Care Children Hospital amade Imphal Heart Institute ki medical team na camp aduda ECG blood sugar test hepatitis B amade CG screening yauna lemna test tobu ki khudong chaba kya pi ki Imphal East ki kaibi awang lekai degi Moirang Them Rosni ki Matam kuina mawang maril tadana leramba yum ngasi Chief Minister N Biren gi miyang makhada lengang nauna saduna khusina khrei Peace and Development Coordination Committee PDCC amade BJP Khundrak Mandal na sinduna pangthoki thoram adu mari lenana social worker S Rajen Nahai mamang sai gi October kulum do impact news na M Rosni gi lainer na yum gi mawang maril tadre Hiram asida lengang na nong mata miyang sangbit rahana pau phonglakibani pau du hek tabadagi Chief Minister na mari lenaba sing tharaktuna yumasi lenga ki scheme amagi makhada sana naba akan mayathang pibadagi saba haurkibani haba wafam phongdoki Hoji lekai sis da magi ward pradhan GP mayam lerangani sigi particular pradhan masamak khangangani
अदो बतारगदी मोइन हाना पुथोपगी महूर्त मीडिया ना पुथोइसे सेंगना हागे लाइकाइस द पालिबा कगी इलेक्टेड पर्सन सी इकाई निंगाई ओए सखटलब मतम सिगी फिल्म से लेरंगनी से मयम जस्ट इमेजिन हमतंग खन येंगिबो मयम आई हेक उब पुनिस खंग नुसिबम फावे बसे असुकिन नमजिन थंबिरिम से लाइकाइस से द नुसिंग में लेत्रबरा सिने बाइना क्वेश्चन तोनिंग से इम्पैक्ट टीवी ने पुथोम द्रमा मसे सही क्या कुइन दम नमजिन न थमबगी फिल्म से लेरमे नुंग तारकदो हाय हाय कानिदा अंगांगे इमा चा थोंगोरजे नुदिनदै नो हेक मंगापगा चा थोंगोरजे हायरानि बदे अखोइ चाके थोंगो चाफमदो नो युरबनिना फमुंजे थांकले फी मा थारा चाय हजतिन अदि अवाबदि कोपगुमने All unions and associations of BSNL AUAB Central Headquarters New Delhi na February 19 kun fawbun humni gi strike kauriba sigi matungina AUAB Manipur nasu BSNL Manipur da strike sathargan hari AUAB na talib demand singi matangda BSNL gi chairman kam managing director ga wari sanab matam da waroshin purak ngamdabdagi strike sathanan na wari basi AUAB na lawrak pani hari Laikidrab Sabam Lisana Elias Rishan gi sahi kuntramanga subama pokumon thoram Imphal East District ki lari yengmam laikai mayal lairakta pangthokre ngasi gi thoram adu Sagar Road ki Dobi Masu lairakta laiba Lisana Foundation sindur pangthokibnei thoram adu mari lenana ahal orab singda achama khudol pochu tamki Hausi sanabagi pauda Anisuba Haibok Trophy T20 Cricket Tournament Force Ketrigaw amasung Riyang Star Nagamapal ani Mai Pakray ngasayuk Langtabal Public Ground sana kiba tournament asigi han madlik toast ngam kiba SSU Singjamaina batting hana sana kiba match asigi api over kunda wicket tare turaga ran mariputara taruk lobangam ki match asigi ani shu batting sana kiba Force Ketrigaw nasu match asigi api over kunda wicket mari khak turaga ran mariputara taret khak lawduna match asigi wicket tarukta Mai Pak pangam ki Match asigi man of the match na wicket ahum lobangam kiba Force Ketrigaw gi bowler Arsat Tab ngam ki Zathare T20 Cricket Tournament asigi ngasi nungtil sana kiba ani suba league tana toast ngam kiba Riyang Star Nagamapal na batting hana sana kiba match asigi over kunda wicket manga turaga ran chama yang kai manga mathoi lobangam ki Match asigi ani suba batting sana kiba MVCA nasu match ki api over kunda wicket mapan turaga ran chama sum tarukak lawtuna match asigi ran nipu manga da mai kiba nangki Match asida ran humpu taret lobangam kiba Riyang Star Nagamapal gi batsman Jayant man of the match taki Manipur Cricket Association gi miyang makada YWC Langtabal na singun chatharabi cricket tournament asigi hayeng makata league match ani sanaragani Northeast Zone Santosh Trophy qualifying round da Manipur team final round changwangam kidrai qualifying round asing asi Mizoram gi Lamwell Sports Complex sana kiba Group B gi aro match aduda Assam na Manipur Panjal ani amada maiki pi bangam kibani Group B gi ahan match ta Manipur na Arunachal Pradesh Panjal ama sino da maiki pi kiba galona na ani suba match ta na Assam na Arunachal Pradesh Panjal ani amada maiki pi kibani lona na group asida Assam Manipur amade Arunachal Pradesh na match ani sanabada Assam na maithiba masak khang dana final round gi qualify oiba ngamki Ahanba KC Sharma Memorial Veteran Football Tournament VSI Thangmaiban Mai Pakre Mamang Thagi Kuntra dagi Sekta Sporting Club ki sanabung da pangthop haukiba tournament asigi ngasi taramathoi suba league ta sanagadaba FC Imphal amadi ATVFA Thangmaiban anigi match ado khudongcha da kharadagi hayeng ayuk oina sanaragani Zatharabi football tournament asigi ngasi sanaki batarani thoi suba league tana VSI Thangmaibana IEVFA Salan Thomu Panjal ani amada maithiba pi bangamki match asida mai pakraba VSI Thangmaiban gi sanaroi Viking amadi imocha ani na match ki tarataruk amadi nifumari sub minising da Panjal amamam chankiba galona maithi oraba IEVFA Salan Thongi amatangarba Panjal adura match ki nipan sub minita TH Dilip na chan bangamki UV Farm gi miyang makada KC Sharma Memorial Trust amadi SSC Sekta anina khusam naduna Zathariba football tournament sida team nipan saruk yari Zathariba football tournament sigi ahanba amadi ani suba quarter final match sing tha sigi tara nipan sanaragani
Mapan Suba Chalok Curve Lamlai Kendra Village Boys and Invitees Men Open Football Tournament Purai Romba FC Lamlai NSS Pungdongbam YYC Yorbung Amadi Oksu FC Mai Pakre ngasi football tournament si gan masana ki league match aduda Purai Romba FC Lamlai gi sanaroi Amarjida masung Bonishan anina Panjal ahum lonena Milan joine Panjal amaga chanduna KB FC bu Panjal taret marida maiti ba pi ki ba lonena ani sub league tana NSS Pungdongbam gi sanaroi Biju na Panjal ahum lonena Poirei to na Panjal amaga chanduna YSWC Sabungku Panjal mari ani da maiti ba pi bangamki Satharibu football tournament sing asi sana ki ba sub league tana YYC Yorbungi sanaroi John na Panjal ani lonena dhana amasung Chauthoi ani na Panjal amamam ga chanduna YLK Chingarel Tezpur Panjal mari sino da maiti ba pi bangam ki ba lonena mari sub league tana Oksu FC gi sanaroi Nausa Premshan amasung Ngangsa na Panjal amamam chanduna BSU Nongpok kaksu Panjal ahum anida maiti ba pi ki Salo Youth Union Club na sinunod sa Global Football Tournament sa team kuntaruk na group taruk to na kaidok to na league match singda atoy ehen tanari hayeng football tournament na sige makatabal league match ani sanaragani. Matanga shoy the bulletin na say tension jadring yung mga headlines mo na pijari. Citizenship Amendment Bill 2019 as ordinance when jari ro hai ki thaja bachau na leire masjid miyam na chingani ngai oidre hana BJP Manipur Pradesh ke spokesperson CH Bijoy na phone rakli Manipur State Assembly na mamangsay ki July kulum do pass taw ki Manipur People Bill 2018 President SNP ki na Manipur Democratic Alliance na takshin bachat lagani hari Amasung Manipur Students Union of Delhi gi hanagi President Thokchom beyond social media the international labor message sanduku di power media masi aran war from sanduk na platform on to kin hoina SPK magazine ran apil torkli